एक्सपर्ट्सना सूम हाई हजिक याम साथीना कन्ना चथरिबो वार से सुदान मखोई की सिविल वार नि चथरिसे अमति गवर्नमेंट की आर्मी अमति मखोई की रेबेलर्स ग्रुप ता यामना कन्ना वार चथरि अदुगा हंदक्ति आर्मी ना मखोई खार्टूम हाइबे सिटी से लौख्रे सो मसिदा अमेरिका की खुद याविसने अदुगा कांगलुप अमता कुजु कुलाई पिसली अदुगा कांगलुप ngамहन्नबे याम कन्ना होने ngамहल्लगा सुदान सिटी अफ्रीकन नेशन नि अरब अमेरिकन नेशन नि अमसुंग मखोई सीदरा करिनो पैलेस्टाइन की मीसिंग से लोइन इंसन की बा गजा की मीसिंग की इंसन की बा सिंग प्लान याविसने अदुगा हारिबा साउथ अफ्रीकन नेशन असिनी सुयाखरे सिनी करिकुंबा पैलेस्टाइन की मीसिंग से चंगाते कोई लोबुदा कसु बेरा लैते हैतुना अदुगा अमेरिका हारिबरा अदुगुना करिकुंबा कोई लोबु तारगति अइथोइना मदुगी दमक्ता कोई रिकॉग्निशन इंटरनेशनल रिकॉग्निशन पीनी हाइबा अदुगी ऑफर नि हाइरि पीरिसे होजी गजा रिलेटेड ओइक्रिबजे करिनो हाइ मतमदा सेकेंड मार्च की तांग अनिता अमेरिका अमति इस्राएल ना मखोइना पुल्लगा सीजफायर की तमक्तो मदे साकिबा साइन अदो मदु थुगाइरगा मसिदा अमुक्का वार्तो हुनकिबनी अमसुंग मसिदा पिसलगले चाना थकनपा गजा की मीसिंग अदो कंप्लीटली थिंकिबनी सेकेंड मार्च ता मखोइना थाकिबा दस्तखत अदो थुगाइरगा मसिकी पोचे से थिंकिबनी अदुगा डोनाल्ड ट्रम्प ना हाइकी मदु all doors of hell will lose हाइपो वफमसे मसे हाइकी अदुकी वफमदुतनी इस्राएल आमल तौरगा मखोइना 24 hours की मनुंगदा गजा सिदा बॉम्बिंग तौरगा 634 नुपी अंगा गजा की मिसिंग कतल तौकिबन मसे चुमना हाइरबता इस्राएल की ब्लड थर्स्टी कैंपेन अमनी अमसुंग मसी करम मतमदा लोइगनी हाइबकी हुजुफावदा करिमदा कंडीशन लेते मसी लोइबकी फिबम अमत लेते असुम हाइना तपना अटैक तोरकपनी ना 23rd मार्च औसिलकी अमसुंग 23rd मार्च ती 65 मिनी मसीदा कतल तौखिबसे मखोइना बॉम्बिंग तौरतुना मसीना सुलोइजी हुजिक चथरी असुम हाइना गजा की कन्फ्लिक्ट असे 1 year 5 months सुरे अमसुंग असुम हाइना मखोइना अटैक तोरकपसिना मसीदा 50,000 की मी सिटी मी लाखकी नया मखोइना हातख्रे अमसुंग हॉस्पिटल पुरमक लोइसिनख्रे गजा दरिबि स्कूल पुरमक लोइसिनख्रे अदुगि मतुंग द सिविलियन इंस्टीट्यूट पुरमक असे मखोइना बॉम्ब द उराइ थोकरे अदुगा हाइ मदुदि मसीदा लेबा मीसिंग असे चतखो अमसुंग मसी एखोइगी मीसिंग फाखिबगी नि हाइना नमादि पिबा अदुबु मखोइ हमास लोइसिनबा अमति गजा से मखोइना कंप्लीट लौजनबगी कैंपेन नि चथरकलिसे लेप लेतरा चथरकलिसे मसीदा मुस्लिम नेशन सिंग से चंगदबनि मखोइना थबक सुबदा मखन लाइरे अदुबु होजिके मतमदा सुपर पावर नि हाइदुन लाइबा अमेरिका से मसी मखोइना कन्फ्लिक्ट असे लोइसिन ग्यारंटी मिकुबम दे लोइसिन पे याइ तौगनो तौनरनो अमसुंग पीस ते लाइरो हाइक्रदि लोइरे अदुबु हाइरेबा सुपर पावर कंट्री अमेरिका सिना मसी लोइसिन बकी महुत्ता मखोइना वार असिगी तमक्तो मथौता बम बारूद लोइरा डॉलर कया मतेंग पंगसिली अदुरबदि अमेरिका अमति इस्राएल के मरकते खेनबा कसुलेति अमतनी मसिक लोयना डोनाल्ड ट्रम्प द फर्स्ट मार्च द मार्क द प्रेसिडेंशियल स्पीच अमते हमना चावना पोंग हाइकी मदुति एखोइना इस्राएल के मक्ता मतेंग तौकनी अमसुंग $4 billion यामनि यागना इस्राएल के मतेंग के मक्ता पीरबनी हाइकी मसिक ममांगता इस्राएल के मक्ता अमेरिका के साइड की मखोई की चाही की ओइपा बजेट काइबा सिटी मखोई नियम के मतुंगदा काइतुना ला इसिने अदु वार सिगे मतुंगता हारि पैसा सिंग असे अमुक हेना थोमजले अमुक हेना पिसले मसिना पीस पुरकपगी नते अमुक हेना तौरिबा थबक असिता मखोइना हवा हापनी अमति घी हैबनी मसिग लोयना डोनाल्ड ट्रम्प ना हाई की मति स्टेट डिपार्टमेंट ऑफ अमेरिका ना हारिबा $4 billion असिता नत्ता ना $12 billion की वेपन जो इस्राएल द पीरबनी से मसि पुनम असे करिगिनो मसि पुनम असे मखोइना तौरिबा पुनम असे अयाबा इस्राएल की मथक्ता अयाबा पीबसे अमेरिका ना पी अदुना थिंगबंगा बकांगलुप अदुना थिंगबै महुत्ता चाकनबा मई चाकनबा सिंग पीबा तारगति मदुगे मफम तो करम हाइना इंगकनी अदुना तबाही अरब सिंग की तबाही अमसुंग मिडल ईस्ट लैरिबा कंट्री सिंग असिगी तबाही की मतम अमा ओइरे अदुना असि ओइसो ओइरनी मदमति यूनिफाइंग अमते प्लस असोनबना कुर्बानी हाइबते कथोकपा हाइबसे मखोइ मथौ तारे अदुना मखोइनी चान माल पुनमक असे कटपा मथौ
ꯈꯔ ꯃꯥꯅꯦ ꯃꯁꯤ ꯇꯥꯏꯝꯅ ꯑꯣꯏ ꯃꯥꯅꯦ ꯌꯥꯗ ꯃꯥꯅꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯟꯗꯤꯁꯟ ꯑꯁꯦ ꯑꯁꯨꯝ ꯑꯣꯏꯗꯧꯔꯤ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯤ ꯃꯗꯨ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯀꯤ ꯃꯥꯒꯤ 4 years or 5 years ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯗꯣꯅꯥꯜड ꯇ꯭ꯔꯝꯞ ꯃꯁꯥꯅ ꯍꯥꯏꯈꯤꯕꯗꯣ ꯑꯃꯗꯤ ꯒꯖꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯒꯦ ꯑꯃꯁꯨꯡ ꯃꯁꯤꯗꯒꯤ ꯃꯤꯁꯤꯡ ꯑꯁꯦ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯑꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯞꯅ ꯇꯞꯅ ꯊꯕꯛꯀꯤ ꯁꯨꯒꯠꯂꯛꯀꯗꯕ ꯃꯑꯣꯡ ꯃꯥꯜꯂꯤ ꯃꯈꯣꯏ ꯃꯅꯨꯡꯗ ꯍꯧꯖꯤꯛꯀ ꯑꯐ꯭ꯔꯤꯀꯥꯟ ꯅꯦꯁꯟꯁꯤꯡ ꯑꯁꯤꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯀꯣꯛꯅꯥꯏꯖ ꯄꯤꯒꯅꯤ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯃꯤꯁꯤꯡꯁꯦ ꯂꯧꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯋꯥ ꯑꯁꯦ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯃꯤꯁꯤꯡꯗꯤ ꯌꯥꯄꯣ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯀꯟꯕꯅ ꯌꯥꯍꯟꯗꯣꯔꯤꯅꯤ ꯀꯔꯝꯍꯥꯏꯅ ꯌꯥꯍꯟꯒꯅꯤ ꯃꯈꯣꯏꯕꯨ ꯄꯤꯖꯗ꯭ꯔꯕ ꯆꯥꯕ ꯊꯛꯄ ꯐꯪꯍꯟꯗ꯭ꯔꯕ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯍꯠ ꯍꯜꯂꯛꯂꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯁꯤꯡꯁꯤꯗꯤ ꯊꯋꯥꯏꯗꯤ ꯁꯤꯅꯤꯡꯗꯕꯅꯤꯅ ꯑꯗꯨꯅ ꯀꯤꯔꯒ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯃꯔꯨꯚꯨꯃꯤ ꯃꯔꯛꯇ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯒꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯃꯔꯛꯇ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯛꯄ ꯇꯥꯕꯅꯤ ꯃꯗꯨ ꯍꯥꯏꯔꯛꯄꯗꯨꯅꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯏꯔꯤꯁꯦ ꯑꯗꯨꯒ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯀꯤ ꯃꯇꯝ ꯑꯁꯦ ꯃꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯁꯤꯒꯤ ꯈꯣꯡꯐꯝ ꯑꯁꯤ ꯑꯣꯏꯈꯤꯕ ꯌꯥꯅ ꯂꯩ ꯍꯥꯏꯅꯁꯨ ꯃꯁꯤꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯇ ꯀꯔꯤ ꯑꯃꯠꯇ ꯊꯥꯖꯕ ꯊꯝꯃꯨꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯁꯦ ꯑꯦꯟꯇꯤ ꯋꯥꯔꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯄꯤꯁ ꯃꯦꯀꯔꯁꯨ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯄꯤꯁ ꯗꯤꯜꯁꯤ ꯇꯧꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯇꯧꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯏꯂꯦꯛꯁꯟ ꯃꯇꯝꯗꯁꯨ ꯄꯤꯁ ꯄꯨꯔꯛꯅꯕ ꯍꯣꯠꯅꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯑꯃꯛꯀ ꯒꯖꯥꯁꯦ ꯅꯈꯣꯏꯅ ꯊꯥꯗꯣꯛꯑꯂꯣ ꯍꯥꯏꯍꯜꯂꯒ ꯃꯗꯨꯒꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯔꯥꯏꯜꯅ ꯊꯕꯛꯁꯦ ꯇꯧꯔꯛꯄꯅꯤ ꯍꯧꯖꯤꯛ ꯀꯟꯗꯤꯁꯟ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯅ ꯑꯔꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯃꯈꯣꯏꯁꯨ ꯃꯈꯣꯏ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯤ ꯃꯁꯥꯅ ꯄ꯭ꯔꯗꯛꯁꯟꯗꯤ ꯇꯧꯕ ꯉꯝꯗꯦ ꯉꯝꯍꯜꯂꯤꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯈꯣꯏꯗꯅꯤ ꯃꯈꯣꯏ ꯈꯨꯠꯇ ꯇꯦꯛꯅꯣꯂꯣꯖꯤ ꯄꯨꯝꯅꯃꯛꯁꯤ ꯁꯤꯟꯅ ꯈꯔ ꯃꯥꯜꯂꯦ ꯃꯊꯛꯀꯤ ꯑꯁꯤꯅꯁꯨ ꯑꯗꯨꯅ ꯉꯝꯖꯗꯕ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯀꯔꯝ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯈꯦꯔꯦ ꯖꯃꯥꯅꯥꯅꯤ ꯑꯗꯨꯒ ꯐꯤꯠꯅꯥꯒꯤ ꯖꯃꯥꯅꯥꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯎꯔꯕ ꯗꯤꯁꯇ꯭ꯔꯛꯁꯟ ꯑꯃꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯆꯠꯂꯤꯃꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯌꯥꯕ ꯇꯥꯕ ꯑꯗꯨꯒ ꯑꯥꯔꯃꯒꯦꯗꯟ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯋꯥꯔ ꯑꯗꯣ ꯁꯥꯊꯤꯅ ꯆꯥꯎꯔꯕ ꯋꯥꯔ ꯑꯗꯣ ꯀꯅꯥꯒꯨꯝꯕꯒꯤ ꯃꯤ ꯆꯥꯝꯃ ꯂꯩꯔꯒꯁꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯁꯤꯗ ꯁꯤꯒꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯇꯥꯏꯃꯤꯡ ꯑꯗꯣꯝꯗ ꯂꯥꯛꯄ ꯑꯣꯏ ꯃꯥꯅꯦ ꯑꯗꯨꯒ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯍꯥꯏ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯒꯖꯥꯒꯤ ꯍꯃꯥꯁꯀꯤ ꯀꯥꯡꯂꯨꯞꯀꯤꯁꯨ ꯃꯔꯥꯜ ꯈꯔꯗꯤ ꯂꯩꯇꯕ ꯅꯠꯇꯦ ꯁꯤꯅꯤ ꯃꯈꯣꯏꯅ ꯍꯣꯁꯇꯦꯖꯁꯤꯡ ꯑꯁꯦ ꯊꯥꯗꯕꯁꯦ ꯃꯁꯤꯁꯨ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯃꯔꯥꯜꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯂꯩꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯊꯥꯔꯝꯂꯒꯗꯤ ꯏꯁꯔꯥꯏꯜꯁꯨ ꯈꯔ ꯏꯪꯊꯔꯝꯒꯗ꯭ꯔꯥ ꯑꯃꯦꯔꯤꯀꯥꯁꯨ ꯈꯔ ꯏꯪꯊꯔꯝꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯕꯥꯔ ꯃꯁꯤ ꯊꯥꯈꯤꯗꯕ ꯑꯁꯤꯅ ꯃꯈꯣꯏ ꯃꯊꯛꯇ ꯑꯃꯛꯀ ꯖꯨꯂꯨꯝ ꯁꯤꯇꯦꯝꯁꯤ ꯍꯦꯟꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯅꯤꯇ꯭ꯌꯥꯅꯍꯨ ꯑꯣꯏꯒꯦꯔꯥ ꯗꯣꯅꯥꯜड ꯇ꯭ꯔꯝꯞ ꯑꯣꯏꯒꯦꯔꯥ ꯏꯂꯣꯟ ꯃꯁꯛ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏ ꯑꯁꯦ ꯍꯧꯖꯤꯛ ꯏꯁꯔꯥꯏꯜꯅ ꯇꯧꯔꯤꯁꯤꯒꯤ ꯑꯦꯒꯦꯟꯁꯇ ꯅꯠꯇꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟꯗꯤ ꯃꯈꯣꯏ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯂꯩꯈ꯭ꯔꯤꯗꯅ ꯃꯇꯝ ꯑꯃꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯆꯥꯛꯄꯁꯨ ꯃꯈꯣꯏ ꯊꯃꯣꯏꯅꯨꯡꯗ ꯂꯩ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯜꯇꯤꯃꯦꯠ ꯒꯣꯜꯗꯤ ꯑꯦꯛꯁꯄꯥꯟ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯦꯛꯁꯄꯥꯟꯁꯟ ꯑꯁꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯇꯧꯔꯛꯄꯗ ꯃꯁꯤꯗ ꯑꯉꯥꯡ ꯁꯤꯒꯦꯔꯥ ꯅꯨꯄꯤ ꯁꯤꯒꯦꯔꯥ ꯃꯈꯣꯏꯗ ꯃꯗꯨ ꯑꯆꯧꯕ ꯑꯣꯏꯅ ꯂꯧꯗꯦ ꯁꯤꯅꯤ ꯃꯈꯣꯏ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯅ ꯋꯥꯔ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯈꯟꯊ ꯅꯩꯅꯕꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯤ ꯗꯣꯅꯥꯜഡ് ꯇ꯭ꯔꯝꯞꯀꯤ ꯇꯥꯏꯃꯤꯡ ꯑꯁꯤꯗ ꯒꯖꯥ ꯑꯁꯤ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯈꯤꯕ ꯌꯥꯏ ꯌꯦꯁ ꯃꯁꯤꯒꯤ ꯋꯥꯔ ꯑꯁꯦ ꯏꯪꯒꯗꯕ ꯁꯥꯟꯇꯤ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯑꯃꯨꯛ ꯏꯪꯊꯕ ꯌꯥꯏ ꯑꯃꯨꯛ ꯆꯥꯎꯈꯠꯂꯛꯄ ꯌꯥꯏ ꯑꯃꯨꯛ ꯏꯪꯊꯕ ꯌꯥꯏ ꯑꯃꯨꯛ ꯆꯥꯎꯈꯠꯂꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯁꯨꯝ ꯆꯠꯊꯗꯨꯅ ꯂꯩꯈ꯭ꯔꯤꯕꯁꯤ ꯂꯣꯡ ꯂꯥꯁꯇꯤꯡ ꯋꯥꯔ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯑꯁꯨꯝ ꯆꯠꯊꯗꯨꯅ ꯂꯩꯗꯣꯔꯤꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕꯗ ꯃꯈꯣꯏꯅ ꯇꯞꯅ ꯇꯞꯅ ꯂꯦꯕꯥꯅꯣꯟꯒꯁꯨ ꯈꯣꯞꯆꯤꯟꯈꯤꯗꯨꯅ ꯇꯞꯅ ꯇꯞꯅ ꯑꯣꯏꯈꯤꯗꯨꯅ ꯑꯆꯧꯕ ꯑꯗꯨꯒꯨꯝꯕ ꯇꯥꯏꯃꯤꯡ ꯑꯃ ꯂꯥꯛꯀꯅꯤ ꯌꯥꯝ ꯁꯥꯊꯤꯅ ꯗꯤꯁꯇ꯭ꯔꯛꯁꯟꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯣꯏꯔꯤꯁꯦ